Kurumjari, Image TV meeting Tabiri Basingbu, Medenomaitem Nataram Oxari, Masinu Filipao Pizari. Karbar Wala Amadi Lengaki Asobo official Karaga Manatuna Aranma Moonda Mioi, Lishing Ohunga Samanga Rongi, Labor Cup Sharamle, Tongan Tongana Mafum Mangadagi, Mioi Mapal, Hiram Asiga Mari Lenana, Police na Fare Hairi. Lengaki Asobo official Kaktana Saliva password season Aduna, Labor Cup Saramba, Mafum Mangang Asi, Police na Fagat Pangamle. Special Investigation Team SIT ama semduna thigat pa hore haina Chief Minister and Biren Fondorakli. Ngarang numidang wairam CM Secretariat ta pangthopa pawgi mifam amada N Biren hai lamdam asigi satra naharo kayagi kholauda center na ILP sanahan khiba asi mioi khujo kharana maranai khaki khanduna aranba pambai sijin aduna sel tali maramdam nungsibagi wakhal Mandaba Tawonda ILP implement Tauriba official Singi Marakta Sincere Oidaba Kudong Saba Launaba Migi Masing Yankalakpana Sigumba Livok Tiba Todok Asi Tolakpani Haina Fondoki. Chief Minister Namakatana Apil Tauraduna ILP Gi Gazette notification the Yauriba Niom Kangdon Mayam Asi Miyam na Amadi Department Ki official Singna Ngak na Sapiu Isagi Kanaba Kara Kaki Laybak Asi Yontok Piganu. Ngasi hiram asigi matangda fagalaba singi manungda senaba mioi khudingmak logi matung ina lengakna thabak paikhat kani hainasu NBRena Fondorakki. State government authorized the any katani. State government authorized the deputy commissioner ne aduga gazette aduga labor commissioner duga ani season never aduna Ujik Pogo the Mimapan Pare Mimapan Sida Labor Department Gi SDC LDC Mayauri Aduga Atayakara I Noina rebuilt over again Masiga Marina Mimapan Pare Aduga investigation Tobokanda Ozika outlet and upon Manga to the Manga the Gimio. Card lishing home was somewhat but of Kibagi Pane, and I say that we yam a strong nexus summer. Lady, some businessmen Kara, the Pashazumu was some people, the Sanipan, the Yolamba, a Piba, the Sani people do lishing Yolam, Adugi, Port Amos of winner revealed over Pangajarico. Aranba Mawonda Adar Card Sari Basing Hana Ting Drabadi Aranba ILP Ki Card 5 Migi Masing Hengalakani Haina Joint Committee on Inner Line Permit System JCILPS Gi Convener Tiam Sarachandrana Fondokray. Ngasi Kaisampat Konjeng Hazari Lekai de Leiba Loop Asigi Officer Pangthokiba Paugi Mifam Amada Wafam Asi Fondok Laduna Sarachandrana Hai Manipurda Achoba business Tauriba Madi Lengaki Achoba official Karaga Manaduna Aranma Moonda Mioi Lishing Ohumaga Samanga Rongi Labor Cards Saramduna Tongan Tongana Mafam Mangadagi Manipur Police Ki Team na Fagat Pangamba Asimak Tagatli Amadi Lengak Asina Lamdam Asigi Yelhomi Kanaba Honavada Lokalakpa Tabak Kuding Makta JCILPS na Saruk Yagani Manipur Nyong Kai na Sangsilakpa Mito Miransa Singh Khandok na Balup Asina Sahi Kayadagi Honaduna Lakli Masida Natana Lamda Masida Mapal Lamdagi Changlakpa Mito Miransa Singh Asi Ningtina Makoigi Se Sang Sek Tauribara Haiduna Tongan Tongan Mafam Singda Satuna Satanaba Yeng Siluba Matamda Mafam Karadadi Mawong Marin Tadana Tabak Tauram Batengki Masida Natana Aranba Mongda Adar Card Amadi ILP Card Saduna Sendan Lambi Tiriba Miyo Singh Masana Kangna Sangjarak Trabadi Loop Asina Lokalakpa Tabak Singh Da Thorakpa for Fataki Texa Kudingma Masa Masana Puzagatavani Hainasu Fundoki Tasenamaki Manipuda Akogi Asigumba Haibatare Fake ILP card Piba, the Adhar card Piba, the Degi Asina Singba, Mayamasi, Akoina Matang Kiadagi, Koi JCLPS na Laybani Haidina Laudun Sulakuni, Haiba JCLPS na Akogi Sigumba, Lokalakpa, Akogi Karihaini, Akogi drive to Wana Singba, Toropada, Haiba Matam Duda. Koigi kari haini asawasang sing di MLA sing singina koina drive to matam da su athing ba piba gumba thengnari madu tawida na basu aina mga sigi mi famsida haijari loina na khoi
Matam kuinadagi sembidana lairak Imphal Kongba Yairipok Road asi khudakta sembi drabadi makhatana mai amadi ising fawba thingzanduna akan bakhongjang changsilagani haina All Kongba United Club Organization Akrukogi co-convener Seram Surjitna Fongdorakli ngasi Imphal Kongba Yairipok lambi asi semba hauramlaga khanglep lep khibadagi toina accident thokpa maramna lambi asi khudakta sembi u haina lambi mayaida faklong khazanduna amadi maithaduna ban sathakibaga mari leinana wafam asi fongdokhibani mahakna makha taraduna matam kuinadagi lambi asi sembi naba haiduna mari leinaba department sing amadi manipur lenga ki mathakta taksinduna lakhi Manipur gi minister amadi works minister na lambi asi sembagi ayaba pirakna lambi asi semba hauram laba matung ikang khanghaudana kuki amadi maitai furup ani gi marakta thorokliba irang asina maram oiduna lambi asi semba lepkhre adum oinamak lambi asi noma gi fibam phachilaktabana maram oiraga amuk hanna semba hobagi ayaba piraktuna khara semba horam laga makhatana lambi sembagi mami taraktaba matat sembata natana lambi asigi contractor na thabak suningba matamda suba suningdaba matamda sudaba kaya asi lairakpana lambi asigi nak yerta khundariba miyoi sing khaduki matik awaba kaya mayok nare maram asina lambi asibu athuba matamda semba loisinbinaba contractor masa yauna works minister ga punna unaduna wari sanarabasu ngasi phawba thabakta onthokta asi yaningde mari leinaba singna lambi asi sembi driba fawba hairiba lambi asi matam pumbagi oina thingjinbagi khongjang sangshin masida maru oina school ising electricity fire service anaba layeng basatpa ambulance lining laisolga mari lainaba amadi media gi oina di komthoki adubo haijari bani tabi drabadi makhatana mai amadi ising yauna thingjinduna akan makhongjang sangsilagani haiki Sangkraba matam sahi ama muksida contractor jina yamna mongmarin taduna amasung matat suninga suba suninga tokpa magi thabak kujina ngasidi na yata tariba prasasinga adugi matik awaba mayok na halle asigum laba awaba mayok na ringa nabasi kok naba koi mari le naba department contractor masa da koi nabon works minister jo koi thamina dana kya takselaba pawbuda lambi je adana semak taba amasung yamna tuna loisan nabagi mami uraktabadagi akoina nahan tang tarate tagi tang tram phanbogi manungda lambi asi athubada sembirakuna koi praja singi awa baje kon bidaga de akan bakung tangjel la jagani na aku kuna laukthok chagi bagi matungina koi simra lambi tumi khongjang asi sangen jarapani National Technology Day 2024 ga mari lainana ngasi pilot plant Cow Central Farm Lamphelpata College of Food Technology Central Agricultural University Lamphelpat Sinduna numit nini gi oiba food processing gi workshop cum exhibition nama hautokre Thauramadu Central Agricultural University Imphal gi Vice Chancellor Dr. Anupam Misrana Chief Guest Central Agricultural University Cow gi Dean Professor NG Ibo Yaimana President Amadi Thangzam Agro Industries Private Limited Liklagi Managing Director Thangjam Joy Kumar Department of Horticulture and Soil Conservation gi Director Dr. K. Devadatta Sharma Kau gi Director of Instruction Dr. Indira Sarangthem University Asimaki Director of Research Dr. L. M. Garnayak Director of Extension Education gi Dr. P. H. Ranjit Sharma Amadi Registrar Dr. R. Sarmana Guest of Honor Singh Oina Saruk Yaki Thauramadu mari lainana Thangjam Agro Industries Private Limited Likla Managing Director Thangjam Joy Kumar na Fongdorakpada Thauram asi National Technology Day ga mari lainana Pangthokpani amadi program asi lamdam asida irang leiba maramna handak sahi gi oina thengna pangthokpani loinana program adu food industry gi lamda mai pakna khong thangjinba ngamnaba mahairoi singdagi hauna wakhal lo sing leihannaba pangthokpani Manipurda resource yamna lairiba asi mafam sana sizinatuna hena sokalakani haibagi thajaba lei amadi workshop asina mahairoi kharadi soidana kanaba pigani haibagi thajaba sulei haina mahakna fongdokhi Thauramadu mari lainana stall sama hena hangduna lamdam asida sajaba amadi puthokpa chana thaknaba uhai wahina chingba kaya utkhi ki thandaki chahi theme china School to start off, ignite the young minds. Haiba, masin tai chin Manipur the lady, but naha singsi, karmaina
school matamdagi hauraga moida motivate ama piraga koigi self sustainable economy pukhatpada angang sing lawgadaba role motivation piba tawraga moina masagi oiba haini akhoin masagi oiba enterprise am linkhatnaba maroina especially food industry sida changaknaba pandam amang loina taw workshop ni lamdam asida saba yaba uhai wahi sing mapal lamdagi pusilapagi chang hanthannabagi pandamda ward number 6 United Clubs Uripok amadi Irawat Foundation anina khushamnaduna grow more fruits in Manipur kauba uhai wahi thabagi campaign amang asi hodokre campaign adugi manung sanna nambul turel mapal la saba yaba uhai pambi sing thagani hairi ngasi Uripok huidrom lekai da Hudokhiba campaign aduga mari leinana Irawat Foundation ki president KS Gopen Luwang na hai lamdam asida uhai wahai haujarabasu uhai wahai kaya amadi mapal lagi pusilaktuna mipal tangba haibadu oiri masi koknaba ikhoina angamba thakta uhai wahai thaba haibasi tangai fade Imphal City asi asang aman singna thanhannaba honabada miyam punna honaminasi usar pambat leirabasu Irawat Foundation na angamba mateng pangjage masida natana yumda thaba yaba mana masing kaya su thana ba khonasi haina su mahna phongdoki ngasi campaign hudokpa du da ward number 6 United Clubs Uripok ki thomi singna usar kaya thaki urban sida khoina farming to bom sangi urban farming ana khoina Irawat Foundation manipur da urban farming hodokadabani haja dugi matungina khoigi sigi mafam sing sida farm jaga mafam da tawba duga leiba building mathak sing sida khoigi vertical farming tawdana adagi maroi mapang thadana adugumagi campaign amasu khoi sida ida khoina awareness hoina iramdam sida pizage habigi pandam tasu laksabane aduna maram mafam asida leiba khoi ward number 6 ki jaga sing sida leiba club sing sina kolima mafam sida maroi nakopi maroi napakpi aduga even khoigi awa phadigom na singba singse khoigi yumthak singda thar kanda khoi climate action da khoina nungsa phuraga maisa phagolak poi mauta asang amantana orba khoigi city mo henbada khoi Irawat Foundation manipur na haiba makhan singi sar sing do khoina lemna khoi pijagani sida lamdam asida yamna yamaunaba ama oiriba nupi oibi singda hanthana yengduna nattabalisat chatlambani haiba nupa amadi nupi ani KCP gi lanmi sanglop miyangi fingang lanmi MFL na ngarang numidang Thobal district mafam amada putoktuna warak watem laba matung mayungi miyoi singda sinakhre hairi aina tingkraba lalholu KCP miyang fingang lalmi MFL na media da thadorakpa video footage amagi matung inna tha sigi tara humdoi gi numdang wairamda korsan tabi dagi khuman lambam Rakesh kauba miyoi amaga khongyamda mayung panduna leibi nupi amaga aran balichat satlamgani haina chingnabadagi maira paibi amadi club ki naharol singna faduna leire haiba pau tabadagi lup ki lanmi singna kauduna wahang pawhang sathaki hairi makhoi animakta siriba maral sing masana yazaki makhoi gi ngapi phum thoktraba maral sing lebak miyam da khanghan baga loinana nupi khunai bu aran ba mityeng da yengba amadi makhoina tawkiba ngapi phum thoktraba maral sing adu amuktang ngapi na ba lebak miyam amadi lupta haijarakpadagi ahan bagi oina makhoi bu ngapi khibani hairi lupna piriba khudong saba asi lawjaduna afawami ama oiraktraba amadi makhatana nupi khunai bu ikai khumnadraba amuk hanna asigumba nattaba thabak asi tawraklabadi lupna ahakpa cherak piragani maduda masana yana lawjagadabni haina su phongdorakli media da thadorakpa video footage aduda KCP miyangi fingang lanmi MFL gi machin jatpa amana makhatana hai nupi khunai asigi dama ngasi loop asina sangsilakliba khongjang asida nupi khunai bu ikai khumnabidaba amadi khunai asibu mangnaba tholakpa singi mathakta KCP MFL na tumina yengduna leithokloi hairaduna kanglei pakta khundaminariba khudingmakna nupi khunai bu awangba thakda singkhatminasi haiki State asida handak tangkak ani thokna saukiba ising isaw aduda awawa mayokna kiba Imphal East district ki mongjam khunja singda Purbanchal Hills mongjam kauba loop amana seng hawai thau yauna tongan ba chana thaknabagi polam kaya mateng pangkhre tengbang polam madu loop asida Jamaat-e-Islami Hind Manipur State Branch na sponsor tawraba matungda miyamda hakthengna yenthokibani tengbang polam yenthokpa duga mari leinana Jamaat-e-Islami Hind Manipur State Branch ki president Phundrai Mayum Abdul Halim na
Tengbang polam asi loop asina awa na taraba miyam da matam gi oina sabthaba tengbang pibagi manung sanna pibani masina lamdam asida laiminari ba phuru masel gi marakta nungsi sanana himinaba su sauna mateng oiragani loinana loop asina purvanchal hills mongjam hairiba loop asiga punduna makhata na su awa ma taraba miyam da mateng pangbagi thabak asi leptana sathaki gani haiki matang asida ngasi nungthili pau pisaba loijare mideng tabiribasingbu amukana khurumjari